ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯕ, ꯁꯨꯗꯅ ꯆꯥꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯎꯔꯒ ꯀꯜꯂꯛꯄ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯒ ꯆꯥꯒꯅꯤ, ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯕ ꯃꯤꯁꯨ ꯀꯌా ꯑꯃꯅꯤ꯫ ꯏꯕꯣꯆꯧ, ꯂꯩꯃ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯃꯣꯏꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯈꯛ ꯄꯣꯛꯏ꯫ ꯃꯃꯤꯡꯅ ꯑꯏꯪꯕꯤ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯣꯆꯧꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯂꯦꯟ, ꯃꯥꯒꯤ ꯅꯨꯄꯤ ꯇꯃꯨꯕꯤ, ꯃꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯅꯤꯅꯤ, ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ꯫ ꯅꯨꯄꯥꯗꯨꯅ ꯑꯍꯜꯅꯤ, ꯃꯃꯤꯡꯅ ꯑꯃꯨꯖꯥꯎ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯑꯍꯦꯟꯕꯤ ꯀꯧꯔꯝꯃꯤ꯫ ꯏꯕꯣꯆꯧ ꯑꯃꯗꯤ ꯇꯣꯂꯦꯟ ꯃꯆꯤꯜ ꯃꯅꯥꯎ ꯍꯤꯡꯈꯣꯜ ꯊꯪꯅꯗꯨꯅ ꯂꯩꯃꯤꯟꯅꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯏꯪꯕꯤꯅ, "ꯏꯃꯥ, ꯏꯃꯥ, ꯄꯥꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯆꯥꯛꯇꯤ ꯂꯣꯏꯔꯦ꯫ ꯑꯗꯣ ꯏꯃꯥꯁꯨ ꯆꯥꯛꯁꯦ ꯆꯥꯕ ꯌꯥꯔꯕ꯭ꯔꯣ? ꯊꯕꯛ ꯀꯔꯤ ꯋꯥꯠꯂꯤꯒꯦ? ꯄꯥꯕ ꯂꯥꯛꯂꯒ ꯃꯥ ꯑꯗꯨꯝ ꯆꯥꯖꯔꯅꯤ꯫ ꯏꯕꯥꯅꯤ ꯍꯥꯟꯅ ꯆꯥꯔꯁꯤꯔꯣ ꯏꯃꯥ?" "ꯍꯣꯏ, ꯅꯄꯥꯗꯨ ꯄꯨꯟꯅ ꯆꯥꯔꯗꯤ ꯐꯗꯧꯅꯤ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯌꯥꯔꯦ, ꯏꯕꯥꯅꯤ ꯍꯥꯟꯅ ꯆꯥꯔꯁꯤ꯫ ꯑꯩ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯌꯥꯝ ꯇꯧꯒꯗꯕ ꯂꯩ ꯍꯥꯏꯕ." "ꯍꯣ, ꯏꯃꯥ ꯂꯥꯛꯂꯒꯦ, ꯆꯥꯛꯇꯣ ꯊꯤꯔꯝꯃꯨ." ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ "ꯏꯃꯥꯒꯤ ꯑꯏꯪꯕꯤ, ꯅꯪꯅ ꯂꯣꯏꯔꯤꯕ ꯉꯥꯅꯨ ꯃꯌꯥꯝꯁꯤ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨ ꯈꯪꯂꯕ꯭ꯔꯥ? ꯂꯩꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯈꯨꯔꯥꯍꯣꯏꯁꯤ ꯃꯣꯏꯁꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯌꯥꯝꯅ ꯄꯥꯝꯕꯅꯤ꯫ ꯃꯄꯥꯁꯨ ꯉꯥꯏ, ꯃꯆꯥꯁꯤꯡꯁꯨ ꯉꯥꯏ, ꯊꯕꯛꯇꯤ ꯁꯨꯒꯦ ꯍꯥꯏꯗꯦ꯫ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯗꯣꯏꯒꯤꯇ ꯇꯧ ꯂꯩꯔꯤꯁꯤ ꯅꯪꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ." "ꯑꯩꯁꯨ ꯐꯖꯅ ꯈꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯅꯤ ꯏꯃꯥ꯫ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯅ ꯍꯨꯔꯥꯜꯂꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅ ꯉꯝꯄꯣꯟꯇꯦꯗ꯫ ꯑꯗꯨꯕꯨ ꯍꯥꯏꯕ, ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛꯂꯕꯅꯤꯅꯅꯦ, ꯃꯣꯏꯗꯤ ꯑꯁꯤꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯗꯧꯅꯤ꯫ ꯃꯣꯏ ꯃꯤ 3 ꯂꯩꯕꯕꯨ ꯑꯃꯠꯇ ꯖꯨꯒꯣꯠ ꯆꯥꯕ ꯌꯥꯎꯗꯦ꯫ ꯅꯈꯨꯔꯥꯁꯤꯅ ꯍꯤꯗꯥꯛꯇ ꯂꯥꯏꯆꯨ ꯂꯩꯔꯤ꯫ ꯃꯆꯥ ꯅꯤꯄꯥꯁꯤꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯉꯥꯎꯁꯤꯟꯅꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯤ꯫ ꯅꯇꯣꯝꯆꯥ ꯍꯥꯏꯔꯤ, ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ꯫ ꯑꯗꯨꯒ ꯃꯨꯊꯤ ꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯤꯁꯤꯁꯨꯅꯦ, ꯆꯞ ꯃꯥꯟꯅꯩ, ꯃꯃꯥ ꯃꯆꯥ ꯃꯣꯏ." "ꯏꯃꯥ, ꯑꯩꯗꯤ ꯃꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯀꯥꯏꯗꯅ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯁꯤꯒꯦ ꯇꯧꯏ꯫ ꯃꯤꯅ ꯍꯪꯂꯛꯄꯗ ꯈꯨꯝꯒꯗꯕ ꯐꯥꯎꯕ ꯇꯜꯂꯦ ꯍꯥꯏꯕ." ꯇꯥꯟꯖꯥꯁꯤꯗ ꯑꯍꯦꯟꯕꯤ ꯂꯥꯛꯏ꯫ "ꯏꯆꯦ ꯑꯌꯦꯡꯕꯤ!" "ꯂꯩꯇꯖꯥꯠꯂꯅꯦ?" ꯂꯩꯃꯅ ꯇꯞꯅ ꯍꯥꯏ꯫ "ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯄ ꯂꯩ꯫ ꯀꯔꯤ ꯂꯩ ꯑꯃꯨꯛꯇ ꯂꯣꯠꯁꯤꯜꯂꯨ, ꯃꯥ ꯎꯔꯕꯗꯤ ꯍꯦꯛꯇ ꯄꯨꯈꯤꯗꯧꯔꯤꯅꯤ." "ꯍꯩꯃꯥ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯕ ꯇꯥꯗꯦ ꯍꯥꯏꯁꯤꯗꯤ ꯆꯥꯛ ꯆꯥꯔꯤꯕꯣꯏꯔꯦ?" ꯑꯌꯤꯡꯕꯤꯅ ꯁꯣꯟꯖꯩ꯫ "ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯌꯦꯡꯅꯤꯡꯗꯕꯅ ꯃꯨꯔꯤꯁꯤꯒꯤ ꯃꯊꯛꯇ ꯊꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ, ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ." "ꯀꯩ ꯍꯤꯟꯖꯥꯡꯅꯣ? ꯍꯥꯎꯗꯧ ꯃꯥꯜꯂꯤꯗ꯫ ꯏꯃꯥꯆꯧꯕꯤ, ꯈꯔ ꯆꯪꯁꯤꯜꯂꯨꯁꯦ, ꯑꯩꯁꯨ ꯍꯤꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯒꯦꯕ." ꯑꯍꯦꯟꯕꯤ ꯁꯠ ꯐꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯇꯥꯞ ꯂꯧꯔꯒ ꯆꯥꯕ ꯍꯧꯏ꯫ ꯂꯩꯃ ꯃꯃꯥ ꯃꯆꯥ ꯃꯃꯤꯠ ꯌꯦꯡꯅꯩ꯫ ꯑꯍꯦꯟꯕꯤꯅ, "ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯏꯅꯦ꯫ ꯀꯅꯥꯅ ꯊꯣꯡꯉꯤꯅꯣ ꯏꯆꯦ?" "ꯍꯥꯎꯅꯤꯕ ꯅꯪꯗꯤ, ꯅꯪꯅ ꯍꯥꯎꯇꯕꯕꯨ ꯀꯔꯤ ꯂꯩꯒꯦ?" ꯂꯩꯃ ꯆꯥꯛꯄꯣꯛꯇꯤ ꯊꯟꯗ꯭ꯔꯤ, ꯑꯗꯨꯕꯨ ꯑꯍꯦꯟꯕꯤꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯍꯧꯒꯠꯈꯤ꯫ "ꯀꯩꯅꯣ ꯏꯃꯥꯆꯧꯕꯤ, ꯇꯣꯛꯑꯕ꯭ꯔꯣ?" "ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩ ꯇꯣꯛꯂꯒꯦ." ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯑꯍꯦꯟꯕꯤꯅ, "ꯑꯩꯈꯣꯏ ꯃꯥꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯄꯨꯛ ꯊꯜꯂꯤ꯫ ꯏꯆꯦ, ꯅꯪꯒꯤ ꯏꯟꯖꯥꯡꯁꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ꯫ ꯏꯆꯦ ꯅꯪꯗꯤ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯅ, ꯈꯤꯇ ꯊꯥꯒꯠꯄꯤꯔꯅꯨ ꯏꯕꯦꯝꯃ." "ꯅꯠꯇꯦ, ꯅꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ? ꯅꯪꯅ ꯁꯤꯗ ꯇꯥꯞꯇꯥꯈꯩ ꯆꯥꯔꯤꯁꯤꯕꯣ?" "ꯑꯁ, ꯑꯩꯈꯣꯏ ꯃꯥꯗꯨꯅꯅꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯍꯧꯗ꯭ꯔꯤ꯫ ꯑꯩꯁꯨ ꯊꯣꯡꯕ ꯇꯜꯂꯦ ꯍꯥꯏꯗꯅ ꯁꯣꯝꯗ ꯅꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯇꯥꯟ ꯆꯥꯔꯤꯕꯅꯣ, ꯅꯣꯏꯅ ꯆꯥꯔꯝꯕꯒ ꯆꯥꯕ ꯍꯦꯛ ꯆꯥꯅꯩ꯫ ꯌꯥꯔꯦ ꯏꯆꯦ, ꯑꯩ ꯄꯨꯛ ꯊꯜꯂꯦ, ꯍꯥꯄꯛꯑꯅꯨ." "ꯑꯦ, ꯀꯔꯤ? ꯍꯥꯄꯛꯑꯅꯣꯕ?" "ꯍꯣꯏ ꯏꯕꯦꯝꯃ, ꯍꯌꯤꯡꯈꯦꯕꯝ ꯅꯪꯉꯣꯟꯗ ꯍꯥꯞꯅꯕ ꯆꯥꯛꯀ ꯂꯩꯖꯗ꯭ꯔꯤ꯫ ꯏꯕꯦꯝꯃꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯐꯈ꯭ꯔꯦ, ꯍꯌꯤꯡꯈꯦꯕꯝꯗꯗ ꯂꯥꯛꯏ." "ꯀꯩꯅꯣ ꯏꯆꯦ? ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯁꯤꯗ ꯀꯩꯅꯣ ꯍꯌꯤꯡꯈꯦꯕꯝ ꯀꯥꯏꯅ ꯇꯧꯔꯛꯂꯤꯁꯤꯅ? ꯇꯧꯕ ꯇꯧꯗ꯭ꯔꯣ? ꯀꯩꯅꯣꯝꯇ ꯆꯥꯕ ꯌꯥꯗꯦ, ꯅꯪꯁꯦ ꯍꯦꯛꯇ ꯅꯪꯉꯤ ꯍꯥꯏꯕ, ꯑꯗꯨꯅꯕꯨ ꯍꯌꯤꯡꯈꯦꯕꯝ ꯍꯥꯏꯔꯤꯁꯤꯅꯤ." ꯑꯍꯦꯟꯕꯤ ꯂꯨꯈꯥꯛ ꯂꯣꯏꯁꯤꯟꯕꯒꯤ ꯇꯟꯖꯥ ꯌꯧꯔꯛꯂꯦ ꯈꯪꯂꯗꯨꯅ, "ꯏꯆꯦ, ꯌꯨꯝꯗ ꯀꯅꯥꯝꯇ ꯂꯩꯍꯧꯗꯦ, ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ."
ꯑꯁꯨꯝꯅ ꯑꯍꯦꯟꯕꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯤ꯫ ꯑꯏꯪꯕꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯍꯥꯏꯍꯧꯋꯤ꯫ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯃꯊꯤꯕꯣꯡꯁꯦ ꯇꯞ ꯇꯥꯈꯩ ꯆꯥꯊꯣꯛꯂꯦ, ꯑꯗꯨꯒ ꯌꯨꯝ ꯃꯤ ꯂꯩꯍꯧꯗꯦ ꯀꯥꯏꯅ ꯍꯦꯛꯇ ꯆꯠꯈꯤ ꯍꯥꯏꯕꯅꯤꯗ꯫ ꯆꯥꯕ ꯌꯥꯎꯔꯗꯤ ꯂꯨꯈꯥꯛꯁꯦ ꯂꯣꯏꯁꯤꯟꯕꯒ ꯌꯥꯎꯕ ꯅꯠꯇꯦꯕ꯫ ꯃꯣꯏꯁꯤꯅ ꯑꯔꯦꯝꯕ ꯄꯥꯝꯕꯁꯤꯗꯤ ꯀꯔꯤꯗ ꯀꯔꯤ ꯍꯪꯂꯨꯔꯅꯤ? ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯕꯅꯤ, ꯀꯨꯆꯨꯅꯦꯅ ꯀꯆꯤꯂꯥꯏꯃꯨꯗꯒꯤ ꯃꯥꯅ ꯈꯔ ꯍꯦꯜꯂꯤ ꯃꯨꯕ꯫ ꯁꯟꯗꯣꯡ ꯀꯥꯆꯤꯟꯗꯒ ꯆꯪꯈ꯭ꯔꯗꯤ ꯊꯤꯕ ꯈꯪꯗꯧ ꯅꯠꯇꯦ, ꯁꯨꯞꯅꯒꯤ ꯃꯃꯤꯠ ꯈꯛꯇꯅꯤ ꯎꯗꯣꯏꯁꯤ꯫ ꯄꯦꯜꯂꯕꯅꯤꯍꯦ ꯃꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯨꯕꯁꯦ꯫ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯂꯨꯈꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯕꯣꯆꯧ ꯍꯜꯂꯛꯏ꯫ ꯍꯣꯏ, ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯣꯏ ꯃꯄꯥꯗꯤ ꯀꯗꯥꯏ ꯌꯧꯕꯤꯔꯨꯔꯒꯦ? ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯇꯣꯛꯂꯦ꯫ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯕ ꯖꯥꯠ ꯅꯠꯇꯦꯗ, ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯇꯅꯅꯦ ꯆꯥꯛꯀ ꯄꯨꯛ ꯊꯟꯗꯕꯤ ꯇꯣꯛꯂꯕꯅꯦ ꯑꯩꯗꯤ꯫ ꯏ, ꯀꯔꯤꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕ ꯅꯪꯗꯤ? ꯅꯠꯇꯦ, ꯏꯟꯖꯥꯡ ꯍꯥꯎꯇꯕꯩꯔꯣ? ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ? ꯃꯨꯔꯒ ꯊꯤꯕꯤ ꯃꯨꯊꯤ ꯊꯤꯕꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯀꯥꯟꯗ ꯆꯪꯂꯛꯑꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯁꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ, ꯑꯗꯨꯒ ꯊꯣꯛ ꯍꯦꯛꯇ ꯐꯝꯖꯤꯜꯂꯛꯑꯦ꯫ ꯏꯁ, ꯃꯥꯅ ꯉꯝꯃꯤꯕꯣ ꯏꯃꯥꯆꯧꯕꯤ ꯈꯔ ꯂꯩꯊꯣꯛꯎ ꯀꯥꯏ, ꯑꯗꯨꯒ ꯆꯥꯛꯇꯣ ꯇꯞ ꯇꯥꯈꯩ ꯆꯥꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯒꯤꯅꯤ ꯅꯆꯥꯅꯨꯄꯤꯅ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯗꯅ ꯂꯨꯈꯥꯛ ꯂꯣꯏꯁꯤꯜꯂꯤꯁꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕꯤꯒꯤ ꯋꯥꯔꯅꯦ? ꯑꯣ ꯃꯥꯅꯦ ꯃꯥꯅꯦ, ꯑꯩꯈꯣꯏꯒꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯂꯅꯨꯗ꯫ ꯃꯣꯏꯒ ꯂꯩꯃꯤꯟꯅꯕꯁꯦ ꯑꯣ ꯄꯦꯜꯂꯦ ꯈꯥꯔꯦ ꯅꯠꯇꯦ, ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯤꯕꯅꯣ ꯍꯥꯏꯕ? ꯊꯕꯛꯅ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯗꯦ, ꯑꯗꯨꯅꯗꯤ ꯃꯤꯒꯤ ꯀꯩꯅꯣꯝꯇ ꯎꯕ ꯌꯥꯗ꯭ꯔꯦ, ꯆꯥꯒꯦꯒ ꯂꯧꯔꯒꯦꯒ꯫ ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯀꯥꯏꯅ ꯂꯦꯟꯖꯐꯝ ꯂꯩꯄꯣ ꯅꯠꯇꯦ꯫ ꯃꯣꯏ ꯃꯄꯥꯕꯨ ꯑꯁꯤꯕꯨ ꯅꯅꯥꯎ ꯅꯨꯄꯥꯅꯦꯅ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯅꯣꯕ? ꯑꯁꯤꯕꯨ ꯃꯇꯨ ꯃꯆꯥ ꯊꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨꯔꯦꯝ ꯈꯔ ꯊꯛꯂꯒ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅ ꯍꯣꯡꯕ꯭ꯔꯥ ꯃꯣꯏꯅ ꯍꯣꯡꯕ꯭ꯔꯥ ꯑꯃ ꯇꯧꯗ꯭ꯔꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯂꯣꯏꯗꯣꯔꯤ꯫ ꯍꯣꯏ, ꯀꯩꯅꯣ ꯅꯪꯅ ꯅꯆꯤꯟꯗꯣ ꯁꯨꯡꯂꯦꯞ ꯂꯦꯞꯇꯈꯩ ꯉꯥꯡꯂꯤꯗꯨꯕꯨ? ꯁꯤꯕꯨ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯔꯤꯕ꯭ꯔꯣ? ꯑꯗꯨ ꯑꯩꯁꯨ ꯃꯣꯏ ꯃꯄꯥꯁꯨ ꯈꯔ ꯉꯥꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯉꯥꯡꯂꯤꯕꯅꯤꯅꯦꯍꯦ ꯑꯩꯁꯨ, ꯂꯧꯗꯨꯕꯨ ꯃꯥꯅ ꯂꯧꯗ꯭ꯔꯒ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯂꯩꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨ ꯌꯥꯗꯦꯕ꯫ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ? ꯍꯥ, ꯀꯔꯤꯒꯤꯅꯣ? ꯌꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯔꯤꯁꯤꯗꯤ? ꯑꯣ, ꯃꯣꯏ ꯃꯄꯥꯅ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ, ꯌꯨꯝ ꯇꯣꯉꯥꯟꯅ ꯂꯩꯔꯕꯁꯨ ꯉꯥꯛꯇ ꯀꯥꯡꯗꯦ ꯅꯅꯥꯎꯅꯨꯄꯤ ꯆꯤꯟꯅ ꯇꯥꯔꯛꯄꯤꯁꯤꯒ ꯃꯆꯥꯅꯨꯄꯤ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯃꯥꯟꯕꯤꯁꯤꯒ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕ, ꯊꯨꯝꯆꯦꯠ ꯉꯥꯆꯦꯠ ꯊꯤꯕ ꯂꯥꯛꯂꯤꯕ, ꯃꯣꯏꯒꯤ ꯀꯥꯟꯅꯒꯗꯕ ꯑꯃ ꯍꯦꯛ ꯂꯩꯕ ꯎꯕꯗꯅꯦ ꯑꯩꯈꯣꯏꯗꯒ ꯍꯪꯗꯧ ꯅꯠꯇꯦ, ꯄꯨꯔꯒꯦ ꯍꯥꯏꯗꯅ ꯇꯥꯛ ꯍꯦꯛꯇ ꯄꯥꯏꯔꯒ ꯄꯨꯈꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯃꯣꯏ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯩꯈꯣꯏꯁꯤ ꯊꯔꯛ ꯍꯨꯡꯒꯠꯂꯦ ꯈꯪꯂꯕ꯭ꯔꯥ? ꯏꯕꯣꯆꯧ ꯋꯥ ꯈꯨꯝꯐꯝ ꯂꯩꯇꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯩꯃ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯅꯅꯦ ꯃꯣꯏ ꯃꯄꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯤꯒꯅꯨ, ꯆꯥꯛꯇꯝ ꯆꯥꯅꯕ ꯇꯧꯔꯨꯔꯣ, ꯆꯥꯔꯤꯉꯩꯗ ꯄꯨꯂꯞ ꯆꯥꯍꯧꯔꯗꯤ ꯐꯕ, ꯀꯗꯥꯏ ꯆꯠꯂꯣꯏꯅꯣ ꯈꯪꯗꯦꯃꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ꯫ ꯍꯣꯏ, ꯅꯪꯁꯤꯃ ꯑꯩꯅ ꯁꯤꯐꯥꯎ ꯆꯠꯄꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤ, ꯅꯁꯛꯅ ꯃꯔꯣꯟ ꯑꯃ ꯈꯔ ꯐꯖꯗꯅ ꯉꯥꯡꯂꯗꯤ ꯐꯩ, ꯏꯁꯤꯡ ꯐꯠꯇꯕꯗ ꯂꯩꯕ ꯉꯥꯃꯨ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯏ ꯀꯔꯤꯌꯦꯕ? ꯏꯁꯤꯡ ꯐꯠꯇꯕꯗ ꯂꯩꯕ ꯉꯥꯃꯨ ꯂꯩꯅꯥ ꯆꯦꯟꯕꯗꯣ ꯑꯩ ꯃꯥꯜꯂꯦꯕ? ꯍꯥꯏꯌꯣ ꯍꯥꯏꯗꯨꯅꯤ꯫ ꯃꯁꯥꯗꯤ ꯌꯦꯡꯗꯅ ꯃꯤ ꯅꯣꯛꯅꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯕꯅꯤ꯫ ꯑꯣ, ꯃꯣꯏ ꯃꯄꯥꯕꯨ ꯃꯤꯡꯁꯦꯜꯒ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕꯔꯣ? ꯏꯁ, ꯑꯩꯕꯨ ꯉꯥꯃꯨ ꯃꯥꯜꯂꯤ ꯀꯥꯏꯅ, ꯃꯣꯏ ꯃꯄꯥꯗꯤ ꯎꯔꯨꯝ ꯍꯩꯇꯨꯞꯄꯨ ꯃꯥꯜꯂꯤꯅꯦ꯫ ꯍꯥꯏ ꯃꯃꯥ, ꯅꯪ ꯆꯩ ꯆꯥꯅꯤꯀꯣ꯫ ꯑꯣ, ꯑꯩꯗꯤ ꯆꯩꯗꯣ ꯆꯥꯅꯤꯡꯗ꯭ꯔꯦ, ꯆꯥꯛꯅ ꯄꯨꯛ ꯊꯜꯂꯦ, ꯆꯩꯗꯣ ꯃꯣꯏ ꯃꯄꯥ ꯑꯣꯏꯅ ꯆꯥꯕꯤꯔꯨꯔꯣ꯫ ꯀꯩ ꯊꯣꯛꯆꯩꯌꯦꯅ? ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯏꯕꯣꯆꯧꯅ ꯃꯃꯥꯏꯁꯦ ꯏꯀꯥꯏꯗꯅ ꯆꯠꯈ꯭ꯔꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯕꯥꯕꯥ, ꯀꯩꯅꯣ? ꯍꯜꯂꯛꯑꯗꯤ ꯆꯥꯛꯁꯦ ꯀꯣꯛ ꯆꯥꯊꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯗꯨꯗ ꯑꯗꯨꯝ ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯗꯅ ꯂꯩꯗꯨꯕꯣ? ꯑꯩꯁꯦ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯕ ꯂꯩꯌꯦ꯫ ꯍꯥ, ꯍꯣꯏ, ꯏꯄꯥ ꯆꯥꯔꯒꯦ꯫ ꯑꯗꯣ ꯅꯪꯅꯒ ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣ? ꯑꯁ, ꯑꯁꯤ ꯑꯃꯨꯛ ꯍꯪꯗꯅ ꯂꯩ꯫ ꯑꯣꯍꯣ, ꯍꯪꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯑꯍꯦꯟꯕꯤ ꯃꯥꯗꯤ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯕꯅꯤꯅ ꯐꯃꯨꯡꯗ ꯅꯥꯈꯣꯛꯇꯅ ꯇꯨꯝꯈ꯭ꯔꯤ꯫ ꯇꯃꯨꯕꯤ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯒ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯈꯟꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯏ꯫ ꯍꯥꯏ ꯑꯍꯦꯟꯕꯤ, ꯏꯃꯥꯒꯤ ꯆꯥꯛꯇꯣ ꯄꯨꯊꯣꯔꯛꯑꯣ, ꯏꯃꯥ ꯃꯥꯡꯒꯣꯜꯁꯤꯗ ꯍꯦꯛꯇ ꯆꯥꯔꯒꯦ꯫ ꯑꯁ, ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯌꯥ ꯀꯨꯏꯅ ꯐꯝꯗꯣꯛꯂꯨꯔꯦ꯫ ꯑꯁ,
ꯅꯨꯡꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ ꯍꯥꯏ ꯑꯍꯦꯟꯕꯤꯌꯥ ꯃꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯀꯧꯕꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯁꯤꯕꯣ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯏꯃꯨꯡꯅꯒ ꯃꯝꯕꯅꯤ ꯊꯤꯕꯁꯨ ꯄꯥꯛ ꯎꯔꯣꯏꯗ꯭ꯔꯤꯕꯅꯤꯅꯦ ꯏꯆꯥꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯐꯖꯕꯗ ꯂꯣꯏꯔꯦ ꯅꯠꯇꯦ ꯑꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣꯅꯦ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯕꯅꯤ ꯀꯨꯆꯨꯅꯒ ꯃꯝꯕꯅꯤ ꯃꯃꯥ ꯑꯩꯅ ꯃꯨꯔꯤꯁꯤꯗꯒꯤ ꯃꯥꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯃꯨꯕ ꯅꯍꯥꯟ ꯅꯨꯡꯗꯥꯡꯗꯤ ꯄꯨꯗꯣꯟꯗꯨ ꯊꯥꯎ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯃꯝꯕꯗꯨꯕꯨ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯊꯤꯕ ꯈꯪꯅꯗꯦꯅꯦ ꯑꯩꯅ ꯑꯍꯦꯟꯕꯤ ꯍꯥꯏꯗꯅ ꯀꯧꯕꯕꯨ ꯃꯥꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯑꯗꯨꯒ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕꯗꯤ ꯎꯗꯦ ꯑꯗꯨꯒ ꯀꯥꯆꯤꯟ ꯑꯃꯗ ꯃꯃꯤꯠ ꯏꯔꯪ ꯂꯪꯅ ꯑꯃ ꯎꯏ ꯑꯩꯅ ꯍꯧꯗꯣꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯉꯥ ꯂꯣꯏꯅ ꯆꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯐꯥꯅ ꯊꯣꯝꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩ ꯃꯥ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ ꯌꯦꯡꯂꯨꯔꯒꯗꯤ ꯃꯥ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦ ꯅꯠꯇꯦ ꯃꯁꯤꯕꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕꯅꯤ ꯑꯃꯨꯛꯇꯪ ꯈꯣꯟꯖꯥꯎ ꯊꯥꯔꯒ ꯂꯥꯎꯏ ꯍꯥꯏ ꯑꯍꯦꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ ꯂꯨꯋꯥꯎꯕꯤꯗꯨ ꯑꯣꯏꯖꯥꯠꯂꯥ ꯈꯪꯂꯤꯕꯅꯤ ꯑꯍꯦꯟꯕꯤ ꯈꯣꯡꯊꯥꯡ ꯀꯟꯅ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯧꯖꯤꯛ ꯈꯛꯇ ꯍꯜꯂꯛꯂꯒ ꯀꯟꯅ ꯂꯥꯎꯔꯤꯗꯣ ꯅꯨꯡꯁꯥ ꯀꯟꯕꯁꯤꯗ ꯉꯥꯛꯇ ꯇꯨꯝꯕꯁꯤꯗ ꯇꯨꯝꯐꯝ ꯑꯃ ꯈꯪꯗꯦꯃꯤ ꯀꯔꯤ ꯇꯨꯝꯐꯝ ꯈꯪꯗꯦꯕ ꯅꯪꯗꯤ ꯑꯩꯅ ꯀꯧꯕ ꯇꯥꯗꯦ ꯍꯥꯏꯁꯤꯗꯤ ꯇꯨꯝꯃꯤꯕꯣꯏꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯈꯩ ꯄꯪꯇꯨꯝꯗ ꯇꯨꯝꯂꯤꯗꯨꯕꯨ ꯅꯪꯕꯨ ꯅꯁꯥꯗꯨ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯃꯥꯏꯔꯦꯟ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯑꯩꯕꯨ ꯃꯥꯏꯔꯦꯟ ꯃꯥꯜꯂꯦꯕ ꯏꯃꯥꯗꯤ ꯐꯖꯔꯦ ꯃꯩꯗ ꯂꯧꯕ ꯉꯝꯃꯨꯗꯣ ꯃꯥꯜꯂꯤ ꯌꯥꯔꯦ ꯅꯪꯒ ꯉꯥꯡꯅꯗꯧ ꯁꯔꯨꯛ ꯉꯥꯛꯇ ꯇꯨꯝꯂꯨꯈꯤꯒꯦ ꯍꯟꯗꯛꯇꯤ ꯀꯧꯔꯛꯂꯅꯨꯀꯣ ꯃꯤ ꯀꯧꯔꯤꯅꯦꯅ ꯆꯨꯝꯅ ꯀꯧꯗꯦꯕ ꯂꯥꯛꯇꯅ ꯀ꯭ꯋꯥꯛꯅ ꯃꯤ ꯁꯤꯔꯝꯗꯥꯏꯗ ꯈꯣꯡꯕꯁꯤ ꯉꯥꯏꯈ꯭ꯔꯦ ꯍꯥꯏ ꯆꯪꯈꯤꯅꯨ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯁꯦ ꯑꯩꯒꯤ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯀꯥꯏꯗꯒꯤ ꯆꯥꯛ ꯍꯥꯏ ꯑꯩꯈꯣꯏꯗꯒꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯈꯣꯏꯗꯒꯤ ꯄꯨꯔꯛꯇ꯭ꯔꯗꯤ ꯅꯪ ꯅꯄꯥ ꯀꯥꯏꯗꯒꯤ ꯂꯧꯔꯒꯦ ꯍꯥꯏꯕꯅꯣ ꯑꯁ ꯑꯩ ꯈꯪꯗꯦ ꯀꯥꯏꯗ ꯂꯩꯕ ꯆꯥꯛꯅꯣ ꯅꯠꯇꯦ ꯏꯃꯥꯕꯨ ꯉꯁꯥꯏ ꯆꯥꯛ ꯊꯣꯡꯂꯝꯕ꯭ꯔꯅꯦ ꯑꯩꯅ ꯇꯨꯝꯂꯤꯀꯥꯟꯗ ꯑꯩꯗꯤ ꯉꯁꯥꯏ ꯆꯠꯄꯗꯒꯤ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯅꯪꯅ ꯊꯣꯡꯗꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯊꯣꯡꯗꯦ ꯑꯗꯨꯒ ꯅꯪꯅ ꯇꯨꯝꯗꯅ ꯂꯩꯔꯤꯕ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯂꯁꯤ ꯐꯥꯎꯕ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯆꯄꯜꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯐꯨꯒꯦ ꯇꯧꯕꯤ ꯀꯩꯅꯣ ꯏꯃꯥ ꯑꯌꯨꯛ ꯆꯨꯞꯄ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯒ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ ꯀꯥꯏꯅ ꯏꯃꯥꯗꯤ ꯂꯩꯀꯥꯏ ꯀꯣꯏꯗꯧ ꯁꯔꯨꯛ ꯆꯥꯛ ꯊꯣꯡꯕꯗꯤ ꯀꯩꯗꯧꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯁꯤ ꯉꯥꯡꯅꯕ ꯉꯝꯃꯣꯔꯤ ꯇꯧꯔꯤꯁꯤ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯈꯨꯝꯃꯦ ꯍꯥꯏꯕ ꯍꯥꯏ ꯂꯩꯁꯥꯕꯤ ꯃꯨꯊꯤ ꯊꯤꯕꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯆꯤꯟꯗꯣ ꯑꯗꯨꯝ ꯀꯜꯂꯗꯤ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯥꯟꯊꯣꯔꯛꯄ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯀꯔꯤ ꯑꯩꯕꯨ ꯇꯥꯟꯊꯣꯔꯛꯀꯅꯤ ꯀꯥꯏꯅ ꯁꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯦ ꯁꯤꯗ ꯍꯥꯞꯂꯒꯅꯦ ꯎꯔꯨ ꯂꯩꯕꯗ ꯑꯩ ꯇꯥꯟꯊꯣꯛꯄ ꯀꯥꯏ ꯍꯩꯃꯥ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯆꯤꯟꯅꯣꯅꯦ ꯍꯥꯏ ꯅꯪꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣꯅꯦ ꯅꯁꯛꯇꯨꯒ ꯑꯩꯁꯦ ꯏꯃꯥ ꯅꯪ ꯂꯧꯕꯗꯒꯤ ꯀꯨꯆꯨꯒꯁꯦ ꯃꯨꯁꯤꯟ ꯃꯨꯔꯤꯕꯁꯦ ꯀꯩꯗꯧꯕꯒꯤ ꯃꯨꯔꯤꯅꯣ ꯏꯃꯥ ꯅꯪꯕꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯁꯤꯕꯨ ꯏꯃꯥꯅꯤꯅ ꯃꯃꯤꯠꯇꯣ ꯀꯃꯥꯏꯅ ꯌꯦꯡꯂꯒ ꯂꯧꯔꯤꯅꯣ ꯈꯪꯗꯦꯕ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦꯕ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯅꯃꯥ ꯑꯩꯁꯦ ꯅꯣꯏꯒꯤ ꯅꯄꯥꯁꯤꯗ ꯇꯔꯥꯏ ꯂꯩꯔꯛꯄ ꯃꯥꯟꯕ꯭ꯔꯣ ꯀꯃꯥꯏꯅ ꯂꯩꯔꯛꯏꯕ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯁꯛꯇꯨꯒ ꯀꯅꯥꯅ ꯄꯥꯝꯅꯤꯅ ꯅꯠꯇꯗꯤ ꯍꯣꯏꯃ ꯑꯃꯨꯛꯇꯕꯨ ꯅꯣꯛꯈꯤꯒꯦꯗꯍꯦ ꯌꯣ ꯅꯣꯏ ꯅꯄꯥꯅ ꯑꯩ ꯂꯧꯕꯗꯅꯦ ꯁꯤꯔꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇ ꯃꯤꯠꯁꯤꯗ ꯁꯪꯁꯪꯕ ꯎꯔꯛꯏꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯁꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯒꯤ ꯑꯩꯕꯨ ꯄꯣꯛꯄ ꯅꯕꯣꯛꯇꯣ ꯌꯨ ꯌꯣꯜꯂꯤꯗꯅ ꯈꯣꯏꯗ ꯅꯄꯥꯁꯤ ꯌꯨ ꯊꯛꯄ ꯍꯦꯛ ꯂꯥꯛꯏ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯀꯣꯏꯒꯦ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕ ꯀꯥꯏꯗꯒꯤ ꯍꯥꯏꯗꯣꯏꯕ ꯅꯁꯛꯇꯨꯒ ꯅꯌꯥꯅ ꯃꯔꯣꯜ ꯑꯃ ꯆꯧꯔꯤꯕ ꯂꯧ ꯈꯣꯏꯅꯕ ꯂꯥꯡꯒꯣꯜ ꯃꯆꯤꯟ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯊꯥꯈꯣꯅꯤꯍꯦ ꯃꯁꯤ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯏꯅꯤ ꯃꯁꯤꯕꯣ ꯃꯇꯝꯗꯨꯗ ꯅꯣꯏ ꯅꯄꯥꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯗ ꯂꯩ ꯌꯨꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯛ ꯇꯧꯗꯅ ꯃꯇꯝꯗꯨꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯤ ꯑꯌꯥꯝꯕꯅ ꯃꯌꯨꯝ ꯄꯥꯟꯅꯈ꯭ꯔꯦ ꯑꯩ ꯈꯛꯇ ꯉꯥꯏꯔꯤ ꯄꯥꯟꯗ꯭ꯔꯤꯁꯤ ꯃꯣꯏꯅ ꯍꯥꯏ ꯅꯪꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯅꯪꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ ꯀꯥꯏꯅ ꯑꯗꯨꯗꯩ ꯑꯩꯅ ꯈꯣꯏꯗꯧꯁꯤ ꯍꯦꯛ
ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯇꯅ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯗ ꯅꯣꯏ ꯅꯄꯥꯁꯤ ꯌꯨ ꯉꯥꯎꯃꯟꯗꯅ ꯆꯠꯄ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯇꯥꯗ ꯇꯣꯜꯂꯦꯟ ꯅꯪ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯍꯥꯏꯖꯤꯜꯂꯒ ꯊꯤꯜꯂꯛꯑꯦ ꯑꯗꯨꯒꯅꯦ ꯁꯤ ꯍꯦꯛ ꯌꯧꯕꯒ ꯑꯩꯗꯤ ꯌꯨꯝ ꯍꯟꯕ ꯉꯝꯃꯔꯣꯏ ꯍꯦꯛꯇ ꯍꯥꯏꯕꯅꯤꯗꯅ ꯑꯦ ꯉꯝꯃꯤꯍꯦ ꯏꯃꯥ ꯅꯪꯗꯤ ꯅꯕꯥꯅꯤꯁꯨ ꯀꯣꯏꯁꯨ ꯀꯣꯏꯅꯗꯅ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯍꯦ ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯝꯇꯅ ꯀꯣꯏꯕꯤꯗ꯭ꯔꯒ ꯑꯩ ꯁꯨꯝ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯂꯩꯌꯨ ꯍꯥꯏꯔꯣ ꯍꯥ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯍꯥꯏꯅꯔꯝꯕꯁꯤꯡꯗꯣ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦꯗꯅ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯁꯤꯜꯂꯦ ꯑꯦ ꯆꯤꯜꯂꯛꯑꯗꯤ ꯂꯩ ꯇꯥꯕ ꯄꯥꯕꯗꯤ ꯀꯩꯝ ꯍꯥꯏꯗꯦ ꯅꯨꯃꯤꯠꯇꯨ ꯃꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯅ ꯀꯞꯄꯁꯤꯗꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯌꯥꯔꯛꯂꯤꯕ ꯑꯩꯅ ꯍꯥꯏ ꯑꯩꯕꯨ ꯆꯦꯟꯕꯅꯦ ꯍꯥꯏꯗꯅ ꯆꯦꯜꯂꯛꯂꯒ ꯍꯧꯖꯤꯛꯄꯨ ꯅꯨꯄꯥꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯜꯂꯒ ꯂꯩꯔꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯗꯧ ꯁꯔꯨꯛ ꯁꯤꯖꯔꯨꯔꯒꯦ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯈꯥꯝꯂꯒ ꯅꯝꯗꯅ ꯂꯨꯍꯣꯡꯂꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯁ ꯌꯥꯏꯍꯦ ꯏꯃꯥ ꯅꯪꯁꯨ ꯃꯥꯏ ꯈꯨꯊꯥꯗꯤ ꯍꯥꯏ ꯅꯪꯁꯨꯅꯦ ꯅꯃꯥ ꯑꯩꯒꯤ ꯊꯧꯅꯥꯁꯤ ꯂꯩ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯈꯪꯉꯕ ꯁꯛꯇꯣ ꯌꯥꯗꯦꯕ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦꯕ ꯅꯪ ꯀꯔꯤ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦꯕ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯥꯛꯀꯤ ꯋꯥꯈꯜꯒ ꯀꯥꯎꯗꯨꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯇꯣꯂꯦꯟ ꯃꯈꯣꯡ ꯐꯩꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ ꯌꯦꯡꯅꯤꯡꯗꯕꯦꯅꯦ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯗꯣ ꯍꯥ ꯑꯩ ꯎꯔꯒ ꯅꯣꯏꯅ ꯅꯣꯏꯗꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯣꯏꯀꯣ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣ ꯅꯨꯄꯥ ꯂꯥꯛꯄꯒ ꯈꯠꯅꯕ ꯍꯥꯟꯅ ꯍꯧꯔꯛꯂꯤꯁꯤꯅ ꯅꯈꯣꯡꯗꯤ ꯆꯨꯝꯅ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯤ ꯈꯠꯅꯕꯒꯁꯨ ꯍꯧꯔꯤꯌꯦ ꯅꯣꯏ ꯑꯅꯤꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯈꯠꯅꯗꯣꯏꯗ ꯇꯧꯂꯩ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯦ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯀꯥꯏꯗꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯀꯣ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ ꯑꯩ ꯅꯨꯄꯤ ꯆꯥꯛ ꯆꯥꯒꯦ ꯆꯥꯛ ꯄꯨꯔꯛꯑꯣ ꯑꯣ ꯀꯥꯏꯗꯒꯤ ꯆꯥꯛꯅꯣ ꯆꯥꯛꯀ ꯂꯩꯇꯦ ꯀꯔꯤꯒꯤ ꯂꯩꯇ꯭ꯔꯤꯕ ꯑꯣ ꯅꯆꯥꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯗꯦꯌꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤ ꯀꯔꯤꯒꯤ ꯃꯥꯅ ꯊꯣꯡꯗ꯭ꯔꯁꯨ ꯅꯪꯗꯤ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯣ ꯑꯣ ꯉꯝꯖꯗ꯭ꯔꯦ ꯅꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯆꯥꯛ ꯊꯣꯡꯗꯅ ꯂꯩꯒꯗ꯭ꯔꯣ ꯑꯃꯨꯖꯥꯎꯁꯨ ꯂꯥꯛꯏ ꯃꯥ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯆꯥꯛ ꯂꯩꯔꯝꯃꯅꯤ ꯆꯥꯛꯇꯣ ꯑꯃꯨꯖꯥꯎ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛ ꯆꯥꯒꯦ ꯇꯧꯕꯒ ꯆꯥꯛ ꯂꯩꯔꯝꯗ꯭ꯔꯤ ꯑꯩꯒꯤ ꯆꯥꯛ ꯀꯗꯥꯏꯅꯣ ꯏꯃꯥ ꯍꯥꯏ ꯆꯥꯛ ꯊꯣꯡꯗꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯀꯔꯤꯒꯤ ꯊꯣꯡꯗ꯭ꯔꯤꯕ ꯈꯪꯗꯦ ꯅꯆꯟꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯗꯦꯌꯦ ꯍꯦ ꯍꯦꯟꯕꯦ ꯅꯪ ꯂꯥꯎꯁꯤꯗ ꯀꯩꯅꯣ ꯇꯥꯆꯣ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯗꯨꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯗꯤ ꯍꯥ ꯇꯥꯃꯣꯕꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯛ ꯂꯣꯏꯅ ꯂꯥꯝꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯥꯛ ꯂꯥꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯇꯨꯝꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯑꯩꯗꯤ ꯆꯥꯔꯦ ꯀꯩꯅꯣ ꯀꯥꯏꯗ ꯆꯥꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯤ ꯀꯔꯥꯏ ꯑꯣ ꯑꯩꯗꯤ ꯏꯆꯦ ꯑꯏꯪꯕꯤ ꯍꯣꯏꯗ ꯆꯥꯔꯦ ꯑꯃꯨꯖꯥꯎꯅ ꯅꯪꯅ ꯅꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤꯅ ꯊꯣꯡꯗꯕ ꯍꯥ ꯅꯪꯗ ꯍꯥꯠꯂꯒꯦ ꯅꯪ ꯑꯃꯨꯖꯥꯎ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯇꯥꯅꯩ ꯑꯍꯦꯟꯕꯤ ꯆꯦꯜꯂꯤ ꯀꯩꯅꯣ ꯇꯥꯆꯣ ꯑꯗꯨꯅ ꯐꯨꯔꯗꯤ ꯅꯥꯅꯤ ꯍꯥꯏꯕꯅꯦ ꯀꯔꯤꯒꯤ ꯅꯥꯕ ꯍꯥ ꯅꯪꯅ ꯆꯥꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤꯅ ꯊꯣꯡꯗꯕ ꯅꯪ ꯂꯥꯎ ꯈꯪꯒꯅꯤꯕꯅ ꯇꯣꯂꯦꯟꯅ ꯍꯥꯟꯅꯔꯣ ꯁꯤꯟꯅꯔꯣ ꯑꯩꯗꯤ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯅꯪꯗꯤ ꯌꯨꯅ ꯅꯕꯨꯛ ꯊꯜꯂꯕ ꯅꯠꯇ꯭ꯔꯣ ꯇꯨꯝꯃꯨ ꯅꯨꯡꯉꯥꯏꯔꯥ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯗꯅꯕ ꯌꯨ ꯑꯗꯨꯝ ꯊꯛꯂꯁꯤꯔ ꯈꯪꯗꯦ ꯑꯁ ꯑꯩꯗꯤ ꯀꯅꯥꯒꯤꯗ ꯆꯥꯔꯨꯅꯤ ꯇꯧꯔꯤꯁꯤꯗꯤ ꯂꯩꯀꯥꯏ ꯀꯣꯏꯔꯨꯈꯤꯒꯦ ꯑꯗꯨꯒ ꯇꯥꯟ ꯆꯥꯕ ꯌꯦꯡꯂꯒ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯇꯃꯣꯕꯤ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯇꯟꯕꯅ ꯃꯁꯥꯗꯣ ꯃꯔꯤ ꯀꯥꯔꯦ ꯍꯥꯏꯗꯨꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯐꯝ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯃꯣꯕꯤꯅ ꯍꯥꯏ ꯑꯍꯦꯟꯕꯤ ꯌꯦꯡꯉꯨ ꯅꯆꯦ ꯑꯏꯪꯕꯤꯅ ꯂꯣꯏꯔꯤꯕ ꯉꯥꯅꯨꯁꯤ ꯆꯥꯎꯔꯦ ꯆꯥꯕ ꯍꯧꯔꯅꯤ ꯃꯁꯤ ꯑꯃꯇꯪ ꯆꯥꯁꯤꯔꯣ ꯌꯥꯏꯌꯦ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯍꯥꯎꯔꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯍꯦꯟꯕꯤꯅ ꯂꯣꯟꯅ ꯆꯪꯂꯒ ꯉꯥꯅꯨ ꯑꯃ ꯍꯨꯔꯥꯜꯂꯤ ꯑꯗꯨꯒ ꯊꯣꯡꯂꯒ ꯆꯥꯏ ꯇꯣꯂꯦꯟꯅ ꯅꯣꯏꯒꯤ ꯏꯟꯖꯥꯡꯗꯨꯕꯨ ꯂꯩꯇ꯭ꯔꯕꯣ ꯈꯔ ꯍꯥꯞꯄꯧꯅꯦ ꯑꯃꯨꯖꯥꯎꯅ ꯏꯃꯥ ꯌꯥꯝ ꯍꯥꯎꯏꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯐꯗꯧꯅꯤ ꯀꯥꯏꯗꯩꯅꯣ ꯁꯤꯕꯨ ꯏꯃꯥ ꯅꯣꯏ ꯅꯄꯥꯅ ꯆꯥꯅꯦ ꯇꯨꯃꯤꯟ ꯆꯥꯎꯀꯣ ꯀꯩꯅꯣ ꯄꯉꯥꯡꯗ ꯉꯥꯡꯂꯤꯗꯨꯕꯣ ꯀꯩꯅꯣ ꯏꯃꯥ ꯍꯥꯎꯏꯕ ꯍꯥꯎꯏ ꯍꯥꯏꯕꯅꯤ ꯑꯣ ꯑꯍꯥꯎꯕꯗꯣ ꯆꯥꯅꯤꯡꯂꯗꯤꯅꯦ ꯅꯪꯁꯨ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥ ꯃꯤꯅ ꯄꯨꯔꯛꯂꯒ ꯆꯥꯗꯣꯏꯗ ꯇꯧ ꯂꯩ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯄꯨꯔꯛꯇꯣꯏꯕ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯤꯗꯣ
ꯀꯅꯥꯒꯤ ꯌꯦꯟ ꯉꯥꯅꯨ ꯂꯣꯏ ꯍꯥꯏꯕ ꯈꯪꯗ꯭ꯔꯅꯤ ꯍꯦ ꯎꯇꯤꯟ ꯃꯥꯟꯕ ꯈꯪꯗꯦꯗ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯈꯪꯉꯣꯏ ꯅꯪꯗꯤ ꯆꯥꯕꯇꯅꯤ ꯍꯩꯔꯤꯕ ꯌꯨꯝꯁꯤꯗ ꯀꯔꯤ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯅꯣꯏ ꯅꯄꯥꯁꯨ ꯉꯥꯏ ꯆꯥꯔꯝꯗꯥꯏꯗꯗꯤ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯌꯤꯡꯕꯤꯅ ꯏꯃꯥ ꯍꯥꯏ ꯀꯩꯅꯣꯅꯦꯍꯦ ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕꯣ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤ ꯑꯩꯒꯤ ꯉꯥꯅꯨꯗꯣ ꯃꯁꯤꯡ ꯋꯥꯠꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯃꯆꯤꯟꯖꯥꯛ ꯊꯥꯒꯦ ꯍꯥꯏꯅ ꯆꯪꯂꯨꯕꯗ ꯌꯥꯎꯔꯝꯗꯕꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯥꯔꯛꯇ ꯄꯣꯠ ꯇꯥꯔꯦꯗꯅ ꯁꯦ ꯍꯥꯏ ꯅꯪ ꯆꯠ ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯃꯇꯨ ꯇꯥꯕ꯭ꯔ ꯌꯦꯡꯉꯨꯁꯨ ꯆꯠ ꯃꯣꯏꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯝꯇ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯌꯤꯡꯕꯤ ꯆꯠꯈ꯭ꯔꯦ ꯇꯥꯃꯣꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯁꯤꯡꯕꯒꯤ ꯆꯥꯡꯁꯤ ꯃꯇꯨꯗꯣ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯂꯩꯕꯥꯛꯇ ꯐꯨꯝꯖꯤꯟꯈ꯭ꯔꯕꯅꯤ ꯑꯍꯦꯟꯕꯤ 이돔ꯆꯥꯀꯅꯥ ꯂꯩꯒꯦ ꯇꯥꯃꯣꯕꯤꯅ ꯑꯌꯤꯡꯕꯤꯌꯥ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦ ꯅꯅꯥꯎꯄꯤꯗꯤ ꯍꯧꯒꯠꯇ꯭ꯔꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯗꯦ ꯃꯁꯥ ꯉꯝꯗ꯭ꯔꯖꯥꯠꯂꯥ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯌꯤꯡꯕꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯆꯦꯞꯊ ꯌꯦꯡꯉꯤ ꯑꯌꯤꯡꯕꯤꯌꯥ ꯀꯩꯅꯣ ꯅꯪꯅ ꯆꯦꯞꯊ ꯌꯦꯡꯂꯤꯗꯨꯕꯣ ꯍꯥ ꯀꯩ ꯌꯦꯡꯂꯤꯕꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ 이돔ꯆꯥ ꯈꯣꯏꯒꯤ ꯃꯔꯣꯏꯒ ꯊꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕꯅꯤ ꯈꯔ ꯍꯦꯛꯀꯦ ꯇꯧꯕ ꯀꯔꯤꯁꯨ ꯊꯥꯗꯕꯅꯤ ꯀꯩꯝꯇ ꯍꯧꯗꯕꯅꯤꯗ 이돔ꯆꯥ ꯊꯥꯕꯒ ꯉꯝꯗ꯭ꯔꯤꯗ 이돔ꯆꯥ ꯃꯅꯤꯡꯂꯣꯝꯗꯁꯨ ꯍꯧꯗꯕ꯭ꯔꯣ ꯍꯧꯗꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯌꯥꯝ ꯊꯥꯗꯥꯏꯅꯦ ꯑꯗꯨꯒ ꯁꯤꯗ ꯍꯦꯛꯀꯦ ꯍꯥꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯌꯤꯡꯕꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯎꯗꯕꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯇꯥꯃꯣꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯜꯂꯒ ꯑꯩꯗꯤ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯂꯕꯅꯤ ꯃꯥꯒꯤꯁꯦ ꯉꯥꯅꯨ ꯊꯤꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕ ꯋꯥꯏ ꯍꯦꯛ ꯁꯪꯉꯤꯍꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯇꯥꯃꯣꯕꯤ ꯃꯃꯥ ꯃꯆꯥꯅ ꯍꯨꯔꯥꯟꯕꯗ ꯑꯌꯤꯡꯕꯤꯒꯤ ꯉꯥꯅꯨꯗꯨ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯃꯒ ꯑꯌꯤꯡꯕꯤꯒꯅ ꯈꯣꯏꯗꯧ ꯊꯤꯠꯄꯗ ꯂꯣꯏꯔꯤ ꯂꯩꯃ ꯁꯥꯎꯅ ꯂꯥꯛꯏ ꯇꯥꯃꯣꯕꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩ ꯍꯥꯏ ꯇꯥꯃꯣꯕꯤ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ ꯀꯩꯅꯣ ꯏꯆꯦ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯣ ꯀꯩꯅꯣ ꯂꯋꯥꯏꯗ ꯂꯥꯛꯄ ꯍꯥꯏꯗꯤ ꯍꯥ ꯏꯆꯥꯁꯤꯅ ꯋꯥꯅ ꯍꯣꯠꯅꯖꯗꯅ ꯂꯣꯏꯖꯔꯤꯕ ꯉꯥꯅꯨꯁꯤꯕꯨ ꯅꯣꯏ ꯆꯥꯅꯕ ꯂꯣꯏꯕ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯍꯥ ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯤꯡꯂꯕꯗꯤ ꯅꯣꯏꯁꯨ ꯂꯣꯏꯕ ꯌꯥꯗ꯭ꯔꯣ ꯏꯆꯦꯒꯤꯁꯦ ꯅꯣꯏꯒꯤ ꯉꯥꯅꯨꯗꯣ ꯑꯩꯈꯣꯏꯅ ꯂꯧꯏꯁꯤꯔꯣ ꯅꯠꯇꯗꯤ ꯅꯣꯏ ꯅꯠꯇꯅ ꯀꯅꯥꯅ ꯍꯨꯔꯥꯟꯗꯣꯏꯅꯣ ꯍꯥ ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯥꯅꯨ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕꯁꯤ ꯏꯆꯦ ꯎꯕꯤꯍꯧꯕ꯭ꯔꯣ ꯎꯗ꯭ꯔꯁꯨ ꯈꯪꯉꯤꯅꯦꯍꯦ ꯏꯆꯦꯒꯤꯁꯦ ꯇꯥꯏꯅꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯥꯏꯅꯕꯒꯤ ꯋꯥꯅꯤꯅꯦ ꯏꯆꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯥꯏꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯉꯥꯅꯨ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯊꯕꯛ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯈꯔ ꯆꯥ ꯃꯤꯒꯤ ꯃꯕꯣꯠ ꯃꯔꯟ ꯈꯔ ꯍꯨꯔꯥꯟ ꯇꯧꯔꯤꯗꯨꯕꯨ ꯅꯣꯏꯕꯨꯅ ꯃꯥꯏꯗꯨ ꯀꯔꯥꯏꯗ ꯄꯥꯟꯒꯦ ꯍꯥ ꯁꯨꯅꯤꯡꯂꯒ ꯁꯨꯅꯤ ꯁꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯏꯆꯦꯒꯤ ꯅꯊꯧ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯏꯆꯦꯅ ꯊꯥꯛꯄ꯭ꯔꯣ ꯅꯣꯡꯃꯇ ꯏꯆꯦꯅ ꯆꯦꯡ ꯆꯔꯥ ꯑꯃ ꯄꯤꯕꯤꯕ꯭ꯔꯣ ꯍꯥ ꯅꯊꯧ ꯅꯠꯇꯅꯅꯦ ꯅꯊꯧ ꯁꯥꯔꯛꯀꯅꯨ ꯃꯃꯥꯏꯁꯦ ꯏꯀꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯌꯥꯗꯅꯣꯅꯦ ꯃꯥꯅ ꯉꯝꯅꯕꯒ ꯌꯦꯠꯂꯤꯅꯦ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯅꯣꯏ ꯂꯣꯏꯅꯃꯛ ꯁꯨꯅꯤꯡꯕ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯒ ꯍꯤꯡꯒꯅꯤ ꯈꯜꯂꯤꯕꯗꯨꯕꯨ ꯅꯣꯏꯕꯨꯅ ꯃꯥꯏ ꯄꯥꯟꯗ꯭ꯔꯕꯣ ꯅꯣꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎꯅꯦ ꯍꯥꯏꯕꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯅꯦ ꯑꯩꯈꯣꯏꯗꯤ ꯏꯆꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯏꯆꯦꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ ꯏꯆꯦꯒꯤꯗꯣ ꯎꯁꯤꯠꯇꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥ ꯀꯩꯁꯨ ꯈꯪꯗꯕ ꯑꯩꯈꯣꯏꯕꯨ ꯉꯥꯅꯨ ꯍꯨꯔꯥꯜꯂꯤ ꯍꯥꯏꯅꯁꯨ ꯕꯗꯅꯥꯝ ꯇꯧꯕ ꯑꯗꯨꯒ ꯏꯃꯨꯡꯁꯤꯒꯤ ꯃꯤꯕꯨꯁꯨ ꯄꯨꯊꯣꯛꯇꯅ ꯉꯥꯡꯕ ꯏꯆꯦ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯔꯣ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝ ꯂꯩ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯊꯕꯛ ꯌꯥꯝ ꯂꯩ ꯀꯥꯏꯅ ꯀꯗꯥꯏꯗ ꯀꯔꯤ ꯍꯨꯔꯥꯟꯗꯧꯕ ꯋꯥꯠꯂꯤꯒꯦ ꯆꯠꯂꯨꯔꯣ ꯌꯦꯡꯉꯨ ꯍꯟꯗꯛꯇꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯨ ꯈꯪꯉꯤꯗꯅ ꯈꯪꯅꯤꯕ ꯍꯟꯗꯛ ꯍꯦꯛ ꯐꯪꯕꯗ ꯅꯁꯝꯗꯣ ꯀꯣꯛꯊꯣꯛꯂꯒꯅꯦ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯂꯝꯖꯥꯎꯗꯣ ꯍꯣꯏꯒꯦ ꯈꯪꯅꯤꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯆꯠꯈ꯭ꯔꯦ ꯍꯣꯏꯕꯤꯔꯣ ꯀꯔꯤ ꯊꯣꯛꯆꯩꯅ ꯉꯥꯡꯖ ꯁꯥꯔꯤ ꯃꯄꯣꯠ ꯃꯥꯡꯂꯒ ꯑꯩꯈꯣꯏꯗꯒ ꯇꯥꯏꯅꯗꯅ ꯏꯃꯥ ꯆꯠꯈ꯭ꯔꯕꯣ
ꯑꯩꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯄꯁꯤꯗꯤ ꯃꯥꯅ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯅꯪ ꯃꯇꯨꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯐꯨꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯨꯝꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯂꯩꯃꯅ ꯍꯥꯏ ꯑꯌꯤꯡꯕꯤꯌꯥ ꯑꯩꯅ ꯄꯥꯏꯊꯔꯝꯂꯕꯅꯤ ꯏꯁ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯅ ꯃꯤꯠꯅ ꯎꯍꯧꯕ꯭ꯔꯥ ꯀꯥꯏꯅ ꯃꯃꯥꯏꯗꯨꯕꯨ ꯀꯔꯥꯏꯗ ꯄꯥꯜꯂꯤꯕꯅꯣ ꯈꯪꯗꯦꯃꯤ ꯏꯀꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯣꯟꯈꯠꯇꯅ ꯈꯨꯝꯕꯤꯃꯤ ꯉꯛꯈ꯭ꯔꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯏꯃꯥ ꯇꯣꯛꯂꯁꯤ ꯌꯥꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯗ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯕ ꯃꯣꯏꯅ ꯏꯀꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯕ ꯍꯥ ꯇꯟꯖꯥꯁꯤꯗ ꯇꯣꯝꯊꯤꯟ ꯆꯪꯂꯛꯏ ꯏꯃꯥ ꯃꯤ ꯂꯥꯛꯑꯦ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯏꯅꯦꯒ ꯑꯌꯤꯡꯕꯤꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯩꯁꯨ ꯍꯥꯏꯅꯕ ꯅꯠꯇꯦꯗ ꯏꯃꯥ ꯏꯆꯥ ꯁꯨꯝ ꯋꯥꯔꯤ ꯑꯃ ꯁꯥꯔꯝꯕꯅꯤ ꯅꯪꯕꯨ ꯁꯤꯗ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯣ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯊꯕꯛ ꯑꯃ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯆꯪꯂꯛꯄꯅꯤ ꯇꯣꯝꯊꯤꯟ ꯑꯌꯤꯡꯕꯤꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯑꯌꯤꯡꯕꯤꯅꯁꯨ ꯄꯥꯝꯖꯕ ꯑꯅꯤꯁꯦ ꯋꯥꯗꯤ ꯐꯣꯡꯗꯣꯛꯅꯗꯅ ꯂꯩꯅꯔꯤꯕꯅꯤ ꯇꯣꯝꯊꯤꯟ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯔꯝ ꯃꯣꯛꯄ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯤꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯇꯣꯝꯊꯤꯟ ꯎꯕꯗ ꯑꯌꯤꯡꯕꯤꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯗꯥꯗꯥ ꯁꯤꯗ ꯐꯝꯃꯨꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯄꯤꯗꯨꯅ ꯐꯝꯍꯜꯂꯤ ꯑꯁꯨꯝꯅ ꯃꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯑꯍꯦꯟꯕꯤꯅ ꯎꯏ ꯏꯃꯥ ꯏꯆꯦ ꯍꯣꯏꯗ ꯇꯣꯝꯊꯤꯟ ꯍꯥꯏꯕ ꯃꯔꯝ ꯌꯥꯝ ꯃꯣꯛꯄ ꯃꯁꯛ ꯌꯥꯝ ꯐꯖꯕꯗꯨ ꯂꯩꯍꯧꯏ ꯏꯃꯥ ꯑꯩꯗꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯃꯥꯅꯗꯤ ꯄꯥꯝꯃꯤꯔ ꯄꯥꯝꯗ꯭ꯔꯤꯔ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯇꯃꯨꯕꯤ ꯃꯃꯥ ꯃꯆꯥ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯃ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇ ꯂꯩꯃꯒ ꯂꯥꯎꯅꯈꯤꯕꯗꯨ ꯃꯣꯏ ꯀꯥꯎꯈ꯭ꯔꯦ ꯆꯠꯂꯨ ꯅꯃꯥꯅ ꯍꯥꯏꯕꯗꯨ ꯀꯥꯎꯒꯅꯨ ꯏꯀꯥꯏꯔꯗꯤ ꯑꯣꯏꯖꯕ ꯃꯥꯡꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯩꯃꯥ ꯇꯥ ꯇꯣꯝꯊꯤꯟ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯂꯥꯛꯑꯝꯃꯤ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ ꯈꯪꯈꯤꯕꯗꯣ ꯃꯁꯛꯁꯤꯒ ꯂꯩꯃ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯊꯣꯛꯅ ꯏꯀꯥꯏ ꯈꯪꯗꯦꯗꯨꯒ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯉꯥꯡꯂꯝꯕꯗ ꯃꯉꯥꯏꯔꯤ ꯑꯗꯨꯒ ꯌꯧꯔꯛꯄꯅ ꯍꯥꯜꯂꯤꯅꯦ ꯑꯌꯤꯡꯕꯤꯁꯨ ꯁꯣꯟꯖꯩ ꯇꯧꯔꯛꯑꯗꯧꯅꯤ ꯇꯟꯖꯥ ꯃꯦꯟꯖꯥ ꯏꯆꯥ ꯍꯦꯛ ꯆꯥꯗꯅ ꯐꯔꯛ ꯇꯥꯔꯛꯑꯗꯧꯅꯤ ꯑꯍꯦꯟꯕꯤꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯛꯏ ꯇꯥ ꯇꯣꯝꯊꯤꯟ ꯍꯧꯖꯤꯛꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯎꯗꯕꯁꯨ ꯀꯨꯏꯔꯤꯅꯦ ꯇꯥꯗ ꯍꯣꯏꯗꯤ ꯁꯣꯝꯗꯒꯤ ꯏꯂꯥꯛ ꯂꯥꯛꯄ ꯎꯗꯦ ꯇꯣꯝꯊꯤꯟ ꯂꯣꯟꯅ ꯍꯥꯏꯖꯩ ꯃꯁꯛꯁꯤꯒ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯍꯤꯡꯆꯥꯕ ꯍꯦꯛ ꯃꯥꯜꯂꯗ ꯑꯣꯛꯇꯅꯒꯁꯨ ꯇꯧꯔꯤ ꯁꯣꯝꯗꯤ ꯏꯂꯥꯛ ꯂꯥꯛꯇꯔꯦ ꯀꯥꯏꯅ ꯍꯣꯏ ꯂꯥꯛꯇ꯭ꯔꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯒꯤꯅꯤ ꯈꯔ ꯀꯣꯏꯊꯣꯔꯛꯑꯣ ꯀꯩꯅꯣ ꯄꯥꯈꯪ ꯅꯠꯇꯕꯗꯧꯅ ꯊꯕꯛ ꯆꯤꯟꯈ꯭ꯔꯕꯣꯠꯅꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ ꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯂꯩꯃꯁꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯅꯣꯡꯃ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯛꯑꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯈꯤꯇꯪ ꯂꯩꯕ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯇꯥꯟꯕ ꯅꯠꯇꯦꯀꯣ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯆꯠꯈ꯭ꯔꯦ ꯑꯍꯦꯟꯕꯤꯅ ꯈꯜꯂꯤ ꯀꯩꯅꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯇꯧꯔꯤꯁꯦ ꯑꯩꯅꯗꯤ ꯋꯥꯔꯤ ꯉꯥꯛ ꯁꯥꯈꯤꯒꯦ ꯇꯧꯔꯒ ꯀꯩꯅꯣꯕ ꯃꯣꯏꯅ ꯄ꯭ꯔꯞ ꯇꯥꯟꯈ꯭ꯔꯤꯁꯤꯕꯣ ꯑꯩꯅ ꯇꯥ ꯇꯣꯝꯊꯤꯟꯒ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯀꯜꯂꯛꯇꯅ ꯇꯧꯔꯤ ꯑꯣꯏꯅꯤꯌꯦ ꯂꯩꯃꯅ ꯑꯌꯤꯡꯕꯤꯌꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏ ꯄꯣꯠ ꯆꯩꯒꯁꯤ ꯂꯣꯏꯁꯤꯜꯂꯨ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯒꯅꯦ ꯅꯄꯥ ꯂꯥꯛꯂꯒ ꯑꯃꯨꯛ ꯉꯥꯡꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯆꯠꯈ꯭ꯔꯤ ꯑꯌꯤꯡꯕꯤꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯑꯍꯦꯟꯕꯤ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ ꯁꯨꯃꯥꯡꯗꯨꯗ ꯄꯣꯠ ꯃꯥꯡꯈꯤꯅꯤ ꯀꯥꯏꯅ ꯑꯩ ꯂꯩꯕꯁꯤꯗ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯣꯏꯒꯤꯁꯦ ꯑꯩꯅ ꯈꯣꯏꯗꯧ ꯍꯦꯛ ꯂꯪꯈꯠꯂꯛꯇꯅ ꯂꯣꯏꯅ ꯍꯦꯛ ꯄꯨꯔꯒ ꯆꯠꯈꯤꯅꯤ ꯑꯁꯨꯝꯅ ꯑꯍꯦꯟꯕꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯀꯥꯟꯗ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯆꯠꯂꯣ ꯀꯣꯟꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯇꯥꯟꯈ꯭ꯔꯤꯕ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯗꯅ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯌꯥꯗꯕꯅꯤ ꯌꯦꯡꯁꯤꯟꯕ ꯌꯥꯝ ꯀꯟꯕꯅꯤ ꯑꯗꯨꯒ ꯏꯃꯥ ꯆꯧꯕꯤꯅ ꯏꯆꯦꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯨ ꯃꯥꯡꯈꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤꯗꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯕ ꯃꯥꯜꯂꯤ ꯇꯟꯖꯥꯁꯤꯗ ꯇꯣꯜꯂꯦ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯆꯪꯂꯛꯏ ꯍꯥꯏ ꯕꯦꯕꯤ ꯑꯩ ꯂꯥꯛꯑꯦ ꯅꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯗ꯭ꯔꯕ꯭ꯔꯣ ꯇꯃꯨꯕꯤ ꯇꯞꯅ ꯍꯩꯃꯥ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯣ ꯃꯤ ꯇꯥꯕ ꯇꯥꯔꯤꯅꯤ ꯇꯧꯔꯤꯁꯦ
Kayno nupa, nang nanganglido ba? Kadaydi nganu thongmona haisibo. Nupa, nang seran turan yam nganganu ko. Mina takhraga yam chaba mankini. Ahenbina. Kayno, pabana ayuksida hidak tak kai thaklaga laklaga. Kaidagi nganu thongmona haiduna. Adubu mina takhraga chabai khalani nya. Hey, sai dudi. Ngarang nungdang khazari dudi. Aidi hojik su thonglambani khandana. Hauna chatharurage haidana laklaga. Nate, thongaroidro. Tamubi mama macha ipapa khatli. Wa thokna batari tawisi. Masiki nupase na nganglisi. Hay ahenbia. Napasi imongda busil. Kayino hidak ngawrage siran toran pangada nganglisi. Baba, imongda changlisi. Imongda gyan tana po tharo law. Aidi kaydo pa imong changdoi ba? Mapana sum lagi kayno. Oh, mapanda lagi hayrati niya. Tamin na lagi. Nachindo thigan. Mina taragay koy bu lan lawki batari. Ay bu chin thigan no kay. Ay, aidi asing ba haybani kay. Chabu chadro. Asumna, tolen na law ta nangangbadu. Soida na taki batari hayduna. Tamubi mama macha changduna. Tolen ba imong tanamdana pusin kre. Pamong tanamdana hipali. Sisi, sida gyan tana amok tapotaw. Aduga niya, ay jagloy daga hawdorake. Kayno, noy naman na chana tawsiyo. Nati, ay bawa mo tangang bayadra ba haise? Oh, fare. Tumo ay ba na draw? Tumagi. Somdana, moy nangang naribado ay yung bitay. Asum na kay Jay. Noy naman na chana load na buhan naribado. Hawjik ti loy na haydorakleda na. Kang ni noy, imalaki sa no. Adok yung mga ano dabo, mo'y nahuran da na chaba da loy daw ri haibani. Asum na ay hingbi, mama alaklakan da tamli. Aduni, mo'y natradi kanan huran ganya. Tabak ti amata sudramani na. Migi mapot hurala ka chadradi, mo'y kaday di kichaganya. Aduna imana haisi, yung si dalay mapot jay jeksil. Mo'y heklaglaba, kay no mati adong pukra daw. Hay kre ontok na. Laurage ka purage ka, laya mayaw. Mo'y sida karay da no malay krabadi, karaway sang daw. Hore nung dang din niya, ima ichasangsi. Loon na mo'y uhan dabida, aduga pasi ka nga bra. Asum na, mamamacha, nung dang gichaba loiraga, tumin na amambaduda, nganu sang dunalay. Somda na, tamubi mamamacha, tengla ba ahi, bichik miraw ko tadraba matamduda, loon na wakanari. Ima, hawjik mo'y loy na tumnaramlani, ado na chat bayari ni, hay. Yam haising na changadabani khangaba. Mo'y so hawjik ti singlabani na, jeksik na thamlongani. Ado na makotokanda na changadabani ko. Asum na, tamubi ka ahenbi ka, tungmang lai. Tamubi na miyingi, aduga, ahenbi na tumin na, ngano makonda changli. Ahenbi mo nagamubani, amambadu da tinkibada, kandok pangkang manati. Mamit pang labadi uy, aduga pang draga na udi. Mila ikang manati. Ahenbi na changlak libado, lay mama macha khangdi, may yaw dabani na. Asum na ahenbi na, nganu amat tapay baduda. Mati machin na pay hawtada na, masado oy na payrori. Ado na nganu do, bagbag kong lii. Lay mana. Hay, nganu kong isi, lakmalay niya. Hoy ma, changasi. Asi hay do na, mabaning makonda changlakpada, kanam talay ba udi. Ado ka nganu di ka na kong li. Ahenbi so, nganu do kong da na bahay do na, machin min bohot na bani. Ado ba yade. Asum na ahenbi, nganu pay na, milak priyenge hay do na, mamit tuyeng thorakpada. Mamit irang lang bado, layma, mama machano uy. Layma na sang sindo na, arang bado tam na, makot na tapay bada, ahenbi ki makok tapay kre. Hay kanano, ha? Nang kanano? Hagalo ibi maingbi, law, nga si dikuran ba pari law ni he? Ayingbi chang sindo na, masuk haba yawi. Ima cha ubi, ayini, tado o, samdo pay gano na ye. Asum na ngang na batabada, lumdo na leho batamubi, pakalim masado. Luwari da na, ngasidi na mitsuri da na. Masidi, ay susoy na nakanggi batari. Ay jil horage. Asum na tamubi, ahenbi hundok lam laga jen kre. Ahenbi na. Ima cha ubi, ichiya, ay lali. Ay hayang kay tawraroy ba? Ay mo thadok piyo. Hay, karigi thadok pa, ha? Tanja si ngay na pagkoy naman ikang labra. Law, imong da changsi. Asum na imong da po sila Ahenbi, mabut hadok piyo hay do na, kapag hayjay. Ado ba yakidri? No ngali.
ꯑꯍꯦꯟꯕꯤꯕꯨ ꯂꯩꯃꯒ ꯑꯌꯤꯡꯕꯤꯒꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯂꯩꯃꯅ ꯍꯥꯏ ꯇꯃꯨꯕꯤ ꯅꯣꯏ ꯀꯗꯥꯏꯗ ꯂꯩ ꯊꯣꯛꯂꯛꯎ ꯃꯄꯥꯟꯗ꯫ ꯇꯃꯨꯕꯤ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯍꯨꯃꯥꯡ ꯀꯥꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯃꯨꯕꯤ ꯍꯩꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯃꯔꯥ ꯂꯩꯅ ꯂꯩꯅ ꯂꯩꯇꯕ ꯑꯆꯨꯝꯕ ꯁꯥꯕ ꯍꯩꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ ꯀꯩꯗꯧꯔꯤ ꯏꯆꯦ? ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩꯗꯤ ꯆꯔꯣꯏ ꯈꯣꯡꯉꯤꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯑꯦ ꯀꯌꯥꯗꯅꯣꯅꯦ ꯆꯔꯣꯏ ꯈꯣꯡꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯀꯥꯏꯅ꯫ ꯍꯩ ꯍꯨꯔꯥꯟꯕꯤ ꯅꯣꯏ ꯅꯍꯥꯟꯈꯩ ꯉꯥꯅꯨ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯦ ꯉꯁꯤꯗꯤ ꯐꯥꯔꯦꯗꯅ ꯍꯥ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯅ꯫ ꯉꯁꯤꯗꯤ ꯅꯆꯥ ꯅꯨꯄꯤ ꯍꯨꯔꯥꯟꯕꯤꯁꯦ ꯑꯩꯈꯣꯏꯅ ꯐꯥꯔꯦꯗꯅ ꯁꯦ꯫ ꯌꯦꯡꯉꯨ ꯅꯆꯥꯁꯤ ꯉꯥꯅු ꯍꯨꯔꯥꯜꯂꯝꯕꯒꯤꯅꯤ꯫ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯒ ꯅꯨꯡꯗꯥꯡ ꯇꯨꯃꯤꯟꯅꯔꯤꯕ ꯏꯆꯥꯅꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯍꯪꯆꯤꯠ ꯂꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯆꯦꯒꯤꯗꯣ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤꯔꯣ? ꯑꯦ ꯀꯌꯥꯗ ꯉꯝꯃꯤꯅꯣꯅꯦ ꯃꯥꯒ ꯇꯨꯃꯤꯟꯅꯩ ꯀꯥꯏꯅ꯫ ꯍꯦꯆꯤꯟ ꯊꯤꯕꯤ ꯀꯩꯒꯤꯅꯣ ꯅꯆꯤꯜ ꯑꯗꯨꯛ ꯌꯥꯝ ꯊꯤꯔꯤꯗꯤ ꯍꯥ? ꯅꯆꯥꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯉꯥꯅꯨ ꯃꯀꯣꯟꯗꯒꯤ ꯐꯥꯔꯤꯕ ꯈꯪꯂꯕ꯭ꯔꯥ? ꯐꯥꯔꯁꯤ ꯐꯥꯎꯕꯗ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯅ ꯆꯦꯟꯕ ꯉꯝꯃꯤꯅꯦ ꯃꯁꯦ꯫ ꯅꯠꯇꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ? ꯏꯆꯥꯁꯤꯅ ꯂꯩꯇ ꯂꯩꯇ ꯉꯥꯅꯨ ꯈꯔ ꯂꯣꯏꯖꯕꯁꯦ ꯅꯣꯏꯅ ꯍꯨꯔꯥꯟꯕꯗ ꯂꯣꯏꯔꯦ ꯂꯩꯇ꯭ꯔꯦ꯫ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯤꯒꯤ ꯃꯄꯨꯠ ꯃꯔꯟ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯉꯥꯅꯨ ꯂꯣꯏꯔꯤꯁꯤꯕꯨ ꯅꯣꯏꯅ ꯍꯨꯔꯥꯟꯅꯕꯔꯣ ꯍꯥ? ꯇꯣꯂꯦꯟ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯑꯦ ꯀꯩꯅꯣ ꯏꯇꯩꯃ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯏꯂꯪ ꯂꯪꯅꯔꯤꯁꯤꯕꯣ? ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯔꯝ ꯃꯣꯛꯄꯥꯎ ꯌꯦꯡꯉꯨ ꯅꯆꯥ ꯅꯨꯄꯤꯁꯤꯅꯅꯦ ꯑꯩꯈꯣꯏ ꯉꯥꯅꯨ ꯍꯨꯔꯥꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯒꯤꯅꯤ꯫ ꯅꯠꯇꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ? ꯅꯣꯏ ꯃꯔꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕꯕꯨ ꯊꯕꯛ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯗꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅꯕꯨ ꯍꯣꯠꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯒ ꯍꯤꯡꯒꯅꯤ ꯈꯜꯂꯤꯕ ꯅꯣꯏꯁꯤꯕꯨ ꯀꯔꯝꯕ ꯖꯤꯕꯅꯣ ꯍꯥ? ꯌꯦꯡꯉꯨ ꯉꯥꯅꯨ ꯐꯅ ꯌꯥꯝꯕꯅꯤ꯫ ꯅꯣꯏꯅ ꯍꯣꯟꯗꯅ ꯆꯥꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯉꯥꯅꯨꯗꯣ ꯌꯥꯝꯗ꯭ꯔꯦ ꯈꯤꯇ ꯉꯥꯏꯔꯦ꯫ ꯇꯣꯂꯦꯟ ꯋꯥ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯈꯥꯡꯂꯤ꯫ ꯑꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯌꯤꯡꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯅꯣꯏꯒꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯒꯗꯕ ꯀꯤꯁꯤꯜꯂꯛꯂꯤ꯫ ꯅꯣꯏꯁꯨ ꯍꯣꯠꯅꯕ ꯌꯥꯏꯅ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯂꯣꯏꯖꯔꯤꯕꯁꯤꯕꯨ ꯅꯣꯏꯒꯤꯗꯃꯛꯂꯣ? ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯏꯀꯥꯏꯕ ꯑꯁꯨꯛ ꯌꯥꯝ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯍꯥ? ꯑꯌꯤꯡꯕꯤ ꯄꯦꯟꯗꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯍꯦꯟꯕꯤꯗ ꯐꯨꯕ ꯍꯧꯔꯛꯏ꯫ ꯑꯍꯦꯟꯕꯤ ꯀꯞꯂꯒ ꯈꯥꯡꯂꯤ꯫ ꯍꯦ ꯂꯩꯁꯥꯕꯤ ꯅꯪꯅ ꯁꯒꯥꯏꯔꯦ ꯊꯤꯕ ꯍꯧꯅꯈꯩ ꯊꯤꯔꯤ꯫ ꯀꯨꯆꯨ ꯍꯥꯏꯔꯦ ꯑꯃꯝꯕꯗ ꯆꯪꯈꯤꯕꯗ ꯊꯤꯕ ꯈꯪꯗꯦ꯫ ꯅꯔꯝꯆꯠ ꯍꯥꯏꯔ ꯍꯨꯔꯥꯟꯕꯒꯤ ꯂꯝꯆꯠ ꯆꯠꯂꯤ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯍꯨꯔꯥꯟꯕꯤ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯈꯪꯉꯕ? ꯅꯪ ꯑꯩꯅ ꯏꯅꯥꯎꯅꯤ ꯈꯟꯗꯨꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯅꯔꯨꯗꯣ ꯀꯣꯛꯊꯣꯛꯄ ꯌꯥꯔꯕꯅꯤ꯫ ꯇꯣꯂꯦꯟ ꯏꯀꯥꯏ ꯏꯀꯥꯏ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯌꯦꯡꯕꯤ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯈꯨꯔꯥ ꯋꯥꯔꯛꯂꯒꯦ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯅꯃꯥꯡꯗ ꯃꯥꯏꯁꯦ ꯎꯠꯄ ꯉꯝꯗ꯭ꯔꯦꯅꯦ꯫ ꯂꯩꯃꯅ ꯇꯣꯂꯦꯟ ꯅꯪꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦ ꯏꯕꯨꯡꯉꯣ꯫ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯈꯪꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯍꯥꯟꯈꯩ ꯅꯣꯏꯗ ꯆꯥꯔꯤꯕ ꯉꯥꯅꯨꯗꯣ ꯅꯪ ꯀꯥꯏꯗꯩꯅꯣ ꯀꯅꯥꯗꯩꯅꯣ ꯍꯥꯏꯗꯅ ꯍꯪꯂꯝꯂꯣꯏꯅꯦ ꯍꯥ? ꯅꯪꯁꯨ ꯍꯥꯎꯅ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯊꯤꯕꯣꯡꯗ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯕ ꯑꯗꯨꯒ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ꯫ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯁꯤ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯇꯤꯟꯕꯤ ꯍꯧꯔꯦ꯫ ꯀꯔꯤꯅꯣꯅꯦꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯁꯤꯕꯣ? ꯅꯪ ꯍꯥꯏꯔ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯥꯎꯁꯤꯟꯅꯗꯅ ꯂꯩ꯫ ꯏꯃꯨꯡꯁꯤꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯌꯦꯡꯗꯦ꯫ ꯅꯆꯥꯅꯨꯄꯥ ꯍꯥꯏꯔꯦ ꯅꯪꯒ ꯑꯗꯨꯝ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯅꯇꯨ ꯁꯛ ꯐꯖꯕꯤ ꯎꯆꯤ ꯁꯥꯕꯤ ꯃꯥꯟꯕꯤꯁꯤꯁꯨ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯑꯗꯨꯝ ꯂꯩ ꯍꯥ? ꯀꯅꯥꯅ ꯄꯨꯁꯤꯜꯂꯛꯂꯒ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ? ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯅꯤꯔꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯉꯝꯖꯗ꯭ꯔꯦ ꯃꯤꯔꯦꯝ ꯊꯥꯛꯄ꯫ ꯅꯇꯨꯒ ꯅꯆꯥꯁꯤꯡꯁꯤꯅꯅꯦ ꯍꯦꯛ ꯂꯥꯛꯄꯒ ꯑꯗꯨ ꯄꯤꯌꯨꯒ ꯑꯗꯥ ꯄꯤꯌꯨꯒ ꯑꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ꯫ ꯑꯗꯨꯅ ꯅꯣꯏ ꯍꯣꯡꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣই ꯑꯣꯏꯅ ꯍꯣꯡꯉꯣ ꯍꯥꯏꯕ꯭ꯔꯥ? ꯑꯃ ꯇꯧꯁꯤ ꯑꯩꯈꯣই ꯅꯣꯏꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯇꯣꯂꯦꯟ ꯏꯀꯥꯏꯕꯗꯒꯤ ꯃꯇꯨꯒ ꯃꯆꯥꯒꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯅꯣꯏ ꯀꯅꯥꯅ ꯃꯤꯒꯤ ꯉꯥꯅꯨ ꯍꯨꯔꯥꯜꯂꯨ ꯍꯥꯏꯒꯦ ꯍꯥ? ꯅꯣꯏꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯨꯒ ꯃꯆꯥꯒ ꯐꯨꯕ ꯍꯧꯔꯛꯏ꯫ ꯇꯧꯈꯤꯗ꯭ꯔꯥ ꯇꯧꯈꯤꯗ꯭ꯔꯥ? ꯅꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯗꯤ ꯅꯣꯏ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯈꯪꯉꯕ? ꯑꯅꯤꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯇꯣꯂꯦꯟ ꯅꯪꯅ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯋꯥꯔꯛꯄꯒ ꯁꯥꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯌꯥꯗꯅ ꯇꯧꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅꯤ ꯍꯥꯟꯅ ꯋꯥꯔꯛꯀꯗꯕꯅꯤ꯫ ꯏꯇꯩꯃ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ꯫ ꯅꯪꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨꯝꯁꯤꯗ ꯂꯩꯇꯕꯅꯤꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯈꯪꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯍꯟꯖꯤꯜꯂꯛꯂꯒ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯕꯗꯨꯗ
ꯍꯥꯎꯔꯕꯅꯤꯅ ꯅꯪꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯕꯣꯆꯧ ꯂꯥꯛꯏ꯫ ꯍꯥꯏ ꯇꯣꯂꯦꯟ, ꯉꯁꯤꯗꯤ ꯏꯌꯥꯝꯕ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯩꯁꯨ ꯇꯥꯏ ꯈꯪꯉꯤ ꯅꯣꯏꯒꯤ ꯏꯃꯨꯡꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤ ꯈꯔ ꯂꯩꯔꯒ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯅꯪ ꯑꯩꯒꯤ ꯏꯅꯥꯎ, ꯅꯪꯕꯨ ꯑꯩꯅ ꯋꯥꯔꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ, ꯅꯇꯨ ꯅꯆꯥ ꯂꯩ, ꯅꯆꯥ ꯆꯥꯎꯔꯤ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯦꯅ꯫ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯑꯩꯅ ꯋꯥꯔꯛꯄ ꯃꯇꯝꯂꯅꯤ ꯏꯕꯨꯡꯉꯣ꯫ ꯇꯥꯆꯧ, ꯌꯥꯔꯦ ꯀꯩꯗꯧꯒꯦ? ꯅꯅꯥꯎꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯔꯤ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯒꯤ ꯌꯥꯕ? ꯍꯥ? ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕꯅꯤ, ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ? ꯍꯥ? ꯏꯃꯥ ꯕꯥꯁꯤꯅ ꯊꯝꯂꯝꯕ ꯂꯧ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯅꯪꯅ ꯌꯨ ꯊꯛꯄꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯒꯗ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ, ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯎꯁꯤꯟꯅꯗꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯅꯣꯏꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤ ꯂꯩꯔꯤ? ꯁꯨꯞꯅꯒꯤ ꯅꯃꯤꯗꯨꯗ ꯉꯥꯏꯔꯦ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯉꯥꯎꯕ ꯁꯨꯝ ꯂꯦꯞꯇ꯭ꯔꯕꯗꯤ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯃꯈꯛ ꯂꯩꯔꯤꯕꯁꯤꯁꯨ ꯀꯨꯏꯔꯣꯏ ꯆꯠꯈ꯭ꯔꯅꯤ꯫ ꯂꯩꯃꯅ ꯁꯣꯏꯗ꯭ꯔꯕꯅꯦ ꯑꯗꯨꯁꯨ, ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏꯗꯤ ꯃꯣꯏꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ꯫ ꯃꯣꯏꯔ ꯑꯩꯈꯣꯏꯔ ꯑꯃ ꯌꯨꯝ ꯍꯣꯡꯈꯤꯅꯕ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯅꯧ꯫ ꯌꯦꯡꯉꯨ, ꯅꯪꯗ ꯅꯠꯇꯅ ꯅꯆꯥꯅꯤꯄꯥꯁꯤꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ, ꯃꯥꯁꯨ ꯏꯃꯨꯡꯁꯤꯒꯤ ꯈꯟꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯨꯏ ꯑꯉꯥꯎꯕꯗꯧꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩ꯫ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯔꯒꯦ ꯊꯛꯂꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯀꯩꯗꯧꯔꯤ? ꯂꯩꯀꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯋꯥꯔꯦꯝ ꯁꯨꯔꯤ꯫ ꯅꯆꯥꯅꯨꯄꯤꯁꯨ ꯉꯥꯏ, ꯀꯅꯥꯒꯤ ꯀꯔꯤ ꯂꯧꯕ ꯌꯥꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯗꯅ ꯂꯩ꯫ ꯏꯪꯈꯣꯜꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯅ ꯏꯟꯁꯥꯡ ꯋꯥꯠꯇꯅꯕ ꯍꯣꯠꯅꯕ ꯌꯥꯏꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯣꯏ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯅꯣꯏ ꯋꯥꯈꯤꯅꯤꯀꯣ, ꯋꯥꯈꯤꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯆꯥꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ꯫ ꯊꯕꯛ ꯁꯨꯅꯕ ꯇꯧ꯫ ꯉꯁꯤ ꯅꯣꯏꯅ ꯍꯨꯔꯥꯜꯂꯤꯕ ꯉꯥꯅꯨꯁꯦ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯣꯏꯔꯕꯗꯤ ꯅꯣꯏ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯃꯨꯛꯇ ꯈꯟꯗꯨꯅꯤ ꯌꯦꯡꯉꯨ꯫ ꯑꯩꯈꯣꯏ ꯑꯣꯏꯕꯒꯤ ꯅꯣꯏ ꯐꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ, ꯅꯣꯏꯅ ꯇꯧꯔꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯑꯗꯨꯝ ꯇꯧꯒꯗꯕ ꯂꯩꯔꯕꯗꯤ ꯉꯁꯤꯗꯒꯤ ꯅꯣꯏꯒ ꯇꯥꯏꯅꯕꯁꯤꯗ ꯁꯝꯕꯜ ꯈꯥꯔꯒꯦ꯫ ꯅꯣꯏ ꯑꯩꯈꯣꯏꯗ ꯆꯪꯂꯛꯀꯅꯤ꯫ ꯅꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯀꯥꯟꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯨꯛ ꯅꯨꯡꯁꯤꯅꯁꯤ ꯀꯣꯏꯕꯨꯡꯉꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯍꯥꯏ ꯃꯃꯥ, ꯆꯠꯁꯤꯂꯣ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧ ꯃꯇꯨ ꯃꯆꯥꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯤ꯫ ꯇꯣꯂꯦꯟꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡꯅ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯅ ꯃꯃꯤꯠꯇ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟ ꯂꯩꯅ ꯍꯧꯏ꯫ ꯇꯣꯂꯦꯟꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯑꯁꯤꯃꯨꯛ ꯏꯀꯥꯏꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯔꯁꯤ꯫ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯤꯒ ꯃꯤꯃꯥꯟꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟꯒꯤ ꯏꯃꯨꯡ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯤ꯫ ꯂꯩꯃꯅ ꯏꯁꯥꯁꯤ ꯏꯔꯨꯖꯕꯃꯨꯛ ꯋꯥꯏ ꯁꯪꯉꯤ, ꯃꯣꯏꯒ ꯆꯪꯅꯗꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯅ ꯏꯃꯥ, ꯃꯣꯏꯒꯤ ꯃꯇꯧꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯄꯦꯜꯂꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯦ꯫ ꯑꯍꯦꯟꯕꯤꯗꯣ ꯑꯩꯈꯣꯏꯗ ꯉꯥꯛ ꯂꯩꯇꯅ ꯂꯥꯛꯂꯒ ꯃꯆꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅꯖꯕ, ꯃꯥꯒꯤ ꯄꯪꯉꯥꯡꯗ ꯉꯥꯡꯕꯗꯣ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯗꯨ ꯈꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ, ꯃꯁꯤꯃꯨꯛ ꯋꯥꯏ ꯁꯪꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯩꯗꯤ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯤꯡꯕꯤ ꯇꯣꯝꯊꯤꯟꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯇꯣꯂꯦꯟ ꯈꯣꯏꯁꯨ ꯌꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯇꯣꯂꯦꯟ ꯃꯌꯥꯝꯕꯒꯤ ꯌꯥꯊꯪ ꯐꯪꯗꯕꯅ ꯌꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯂꯦꯟ, ꯇꯃꯨꯕꯤ ꯑꯃꯗꯤ ꯑꯍꯦꯟꯕꯤ ꯃꯣꯏ ꯄꯨꯟꯅ ꯏꯕꯣꯆꯧꯒꯤꯗ ꯂꯥꯛꯏ꯫ ꯏꯕꯣꯆꯧ ꯃꯇꯩ ꯃꯅꯥꯎ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯇꯣꯂꯦꯟ ꯈꯥꯔꯤꯕ ꯁꯝꯕꯜꯗꯨ ꯂꯤꯠꯂꯒ ꯆꯪꯂꯛꯏ꯫ ꯇꯥꯆꯧ, ꯉꯁꯤꯗꯤ ꯅꯅꯥꯎ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯇꯥꯆꯧꯗ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥ? ꯅꯣꯏ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯛꯑꯣ꯫ ꯇꯥꯆꯧ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯇꯥꯆꯧꯅ ꯉꯥꯡꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯗ꯭ꯔꯦ, ꯑꯩꯁꯨ ꯍꯤꯗꯥꯛ ꯊꯛꯇ꯭ꯔꯦ, ꯑꯉꯥꯡꯁꯤꯡꯁꯨ ꯉꯥꯎꯁꯤꯟꯅꯗ꯭ꯔꯦ꯫ ꯇꯥꯆꯧ, ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯇꯥꯆꯧ꯫ ꯑꯩꯈꯣꯏꯁꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯆꯧꯒꯤ ꯌꯥꯊꯪ ꯐꯪꯗꯕꯅ ꯌꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯇꯥꯆꯧ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯏꯕꯣꯆꯧꯗ ꯈꯨꯔꯨꯝꯃꯤ꯫ ꯌꯥꯔꯦ ꯇꯣꯂꯦꯟ, ꯏꯅꯥꯎꯅ ꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯇꯥꯆꯧ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯝꯅ ꯅꯍꯥꯟꯅ ꯇꯧꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯗꯨꯒ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯍꯦꯟꯕꯤꯅ ꯏꯄꯥꯆꯧ, ꯉꯁꯤꯗꯤ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯤ, ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯗ꯭ꯔꯦ, ꯊꯕꯛ ꯀꯟꯅ ꯁꯨꯔꯤ꯫ ꯍꯥ? ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯕ? ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ꯫ ꯇꯃꯨꯕꯤꯅ ꯏꯆꯦ, ꯅꯅꯥꯎꯅ ꯏꯆꯦꯗ ꯂꯥꯟꯈꯤꯕ ꯀꯌꯥꯗꯣ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫
ꯅꯅꯥꯎ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯀꯣꯏꯗ꯭ꯔꯤ, ꯃꯤꯋꯥ ꯉꯥꯡꯅꯗ꯭ꯔꯤ, ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯏꯆꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯏꯅꯥꯎꯁꯤꯡꯒꯤ ꯄꯥꯎ ꯇꯥꯕꯗ꯫ ꯑꯗꯨꯅꯤꯗꯅ ꯏꯅꯥꯎꯁꯤꯗꯤ ꯅꯨꯄꯤ ꯊꯣꯛꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯅꯥꯎꯁꯥ, ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯈꯥꯔꯝꯕ ꯁꯝꯕꯜꯁꯦ ꯁꯤꯕ ꯇꯥꯔꯦꯀꯣ? ꯑꯍꯦꯟꯕꯤꯅ ꯍꯣꯏ ꯏꯄꯥꯆꯧ, ꯁꯤꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯣꯏ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯏꯕꯣꯆꯧꯒ ꯇꯣꯂꯦꯟꯒ ꯃꯆꯤꯜ ꯃꯅꯥꯎꯅ ꯁꯝꯕꯜ ꯁꯤꯗꯣꯛꯇꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ꯫